Pausiri Yumpum Oiba Maru Iba Paukara Abde Daujari. Kegem Erang Kendra Apun Bedlupna Lenga de Lepa Ahung Mamalda Hari and Thokhre. Kegem Erang Kendra Apun Bedlup Chemical Moirangna Kankalaba Laumising the Ahar Urea Fertilizer Beg Jama Moirang Kendrage. Laumising the Lengana Piriba Ahung Mamalda Tonkal the Satuna and Thokhre. Hari and Thokpa Dugamari Lenada Chemical Gay Secretary General Somika Hamam Pondo Kibada. Kendra asigi lomisina har phangdabagi awaba kya laiba amade lauba satpada lomisina thengthariba awaba khudong chadaba du uraga chemical government lepa ahongba malda lomisingi thongkal da chatuna har phanganar bagi tabagasi kendra asida khudamoina ohewna na papang thokpane government lomi khudingi awat pa laitana ba har pi thakrabasu rajniti tauba angam athau kharana punna har loksinduna aigi migi rajniti dalali khaina piraga henbasingdo karbar oina chatharakpana ngasi di lair ba samde hingjaba rajniti yaujataba lomi kyadi har sungphang phangphang dana laire mana makha taratuna hai agriculture department na chemical gi khudang da lomi sing da lenga lepa ahung mamal da har phanganan ba ayaba pibirakli ba urea bag sama sinar darkar lei ba lomi punamuk ba maning thungan bo thokloi am adubo chemical da lomi sing gi thongal jawna gari gi asing mal lodana har bag khara asi jahon ki bagi pandam di aikoi punamak bo Pogdak piri lomi singi matata angam atau karana rajniti amde karwar dauba si tokpi dona government gi pandamasi bo poksen sena mapung phat mabatam uwere haibasni haina magna makhata ke atop pau amatana transport order cancel tawdrabadi blockade ki khongjang sangsilak pajai TSA Ziribam district asigi oja wat ingai asida agas ki tangmari da education s ki joint secretary mangte larti komna Ziribam higher secondary school ki local oja Emromi bo Okrul district ki Okrul Air Secondary School transfer haribase eikoina janing de maram jade adun order aduba cancel tawbi hajari government ki order asi matang jade maram jade Ziribam ki oza awat padi pi draga local oza amubo transfer tawthokpa haibasi niyam nate aduna eikoina order adubo janing de mate condemn tawi haina thado students association Ziribam amsung Tamelong TSA branch ki president Saijalen Sethau na pongdoragle Magna makatana hai education ki matang da government mission makai naina thabak tawbi duna laire aduna athoba matamda local oza emromio ki transfer order se kaktrabade Jiribam da leiba students organization sing CSO sing amati mara pai bising jauna national highway 37 jiri imphal lambi da ban blockade tawbi khongjang pawo jangselak pai hai aige bawgi mifam adu da TSA Jiribam amati Tamelong branch ki finance secretary Satsong treaty susarga ke Kidney adimak fail oraba tentha dagi rakes ki imung da LM jinal palising kun tengbangkre masagi kidney adimak fail oibadagi hojik awafam da tariba tentha khongbal dagi moirang them rakes sahi kunipan surabagi imung manung da ngase like minded group LMG Manipur palising kun tengbang tuna imung manungge awabada saruk yakre an LMG ki publicity secretary rakes tawrena press da thador paserola bana phangdoragle Tengbang kongchat aduga beri redan LMG ki secretary Soirokhabum ojena phongdo kibada ngasi tengbang iba si LMG ki tarakatare laksuba tengbang thauramne kidney adim animak fel oibadagi pungning wakal sontadun leribi inaura case amati imu manungki awabada saruk jajuduna LMG ki members na angam pasen pham kaigana duna amati general phandagi hapsendura punrupa lising kun asi tengbang jabani haige ngasi ki tengbang kongchat aduda LMG ki secretary Soirokhabum ojit assistant secretary Ningombam Ongbi Ranibala Laima Publicity Secretary Rakesh Naurem Executive Member Moirangthem Rosan Member Dr. Moirangthem Itin Mitai Amari Salam Ongbi Bhajan Singba Maruiba Member Kyasu Sarga Ke Loinana Rakesh ki apokpo Moirangthem Ingobana Phangtoki Badangasi Aikona Awaraba Tanja Asida LMG na asuk chawna mateng tawbirak pasimak punsi ki kaujaroi asok bala malama tole haina khanjai ayak isamaksu harba group asida yauduna lamdam asigi awana tarabasida angam bateng pangba ngambu ojagi habasi ayah ke periapni aina subakata ke district police ke khutpu singna independence day santi weda pangthok na ba honare haya august tara mangada pangthok kadorba independence day ki section thawang sing manung chani phal mayol gi pauna kaithel mahar ani thong amade kaithel ani gi karak alugadi amade wahing bamlai kaida Imphal West police commando ke khutpu amna operation Thakhre ngasi chataki ba operation adu Imphal West ki SP Dr. S Ibom sagi mek makhada sathaki bane Tongan ba mafung kya daso independence day santi wena pangthok na bagi dabak district policing na paksa na thiba humbagi thabak leptana sathari haujuk phawba thi humbagi thabak sathabada matuda mi phabi phun gi paudi leite BDF person amada sel gi mateng pangkhre
SP Thobal Jogesandra Hobism IPS ki meeting makada Thobal District BDF Welfare Association hangasi Airo ki company da leba BDF AS number 66A Sanjit Kumar gi masagi anaba amadagi operation tawduna anaba faraba mato BDF Welfare Fund ki lupa lising kuntraga maka mahaki laying sel oina association ki vice president L Suresh amade executive leader singa loina anaba masamak da kusin agre Nangsing Bajai district asigi BDF person ama siba matamda mahaki lehuriba imung da lupa laga ni piba aukiba galoina ana ayek asoga pan tholok pada association na SP ki miyak makada leptana mateng pangdul lagri haina Association asigi publicity secretary konsam bekram na thokpa jerola mana phangdorakle Dhirajit koijam na laikhida pada awaba phangdorakle miyam gi damak kathokpada na thaudang oikiba DDK news imphal ki stringer Dhirajit koijam na masagi anaba amadagi siza hostan tamanung matam chadan laikhida pada All Manipur Students Guardians Organization laikhida bagi mafam da igai komna ba utana minute ani to minute leptuna awaba phangdorakle Organization asina laikhida bagi imung manung na nakawriba awaba da susaru yajari aire Humpudra mga suba Manipur Independence Day ki thauram pangthok nakre lamdam asigi oiba puari khangna puna thabak tawminasi nando Sahi yang kayum doi chupna British ki supnam jasan tawdon lay roba matung Lisinga mga sa panifuga tarit ki 14 Agosta ningkha tamba amuk hanjalan kiba namit po Ngasi humpudra mga rak suba Manipur ningtam namit palat ngasi tongan-tongan ba Organization ki handa sinto na pangthok nakre Amuko na sinto ngasi amuko ki office mamang da pangthok pagaloy na amuko ki President Pairoizam Nando Luang na Manipur ki Firal singkatu na pangthoke Tharmadu da amuko ki President Nando Luang na pangthoke bada ngasi ki tharmasi pangthok libasi aikoi na puari ki khongul li to na aikoi ki saktam ke khangjarak pa amadi aikoi isana isada thawna ama hapsan jaba tanja malori bane aikoi isana isabu amadi lamdam asi ki oiba puari ke khangduna puna thabak tawmina duna saukot pa amadi nuai yai fa lamdam ama oina da ba khona minase English nga magasapan di fuga tarit ki Agastara ga mari amadi tara mga kalwa na ba ahing nong yai pung barwada British na India po ning tamba pithok lamba atu tamani porsu India ki sarukam ba oina ning tamba phangopan ate India na British ta ki ning tamba phangba matam adu da Manipur si India ki sarukam ba oidre matam adu da British na India amadi Manipur ani si tongan-tongan na lenga ge ngasi de Manipur na India da tinduna state am oirabasu Manipur punong si jaba mapari imamong kyana lamdam asi ki puari ki thawdok sing ki khongkol lirak tuna Agastara ga mari asi da humbudra mga raksuba Ningtam na bidasi paksan na pangthok na ribane. Amarom da UCM na su namit asibo ningsing tuna Manipur ningtamba namit thorom ngasi. Lampel na laiba UCM ki office da pangthokre. Namit asi ka mari da UCM na thaturak pa serol da sahi yang kai ka taruk chup na British ki loilam laingak pakha da lairo ba iramdam asibo ambo. Ningtamba hanjin babo laktuk tuna ikoi ki matam adu ki ining thawna. Laiba kasi konung oina lairiba khwaida ki arangba thaki laingak loisang amok oiriba Khwaidagi awang pathaki lengak loisang amu oiriba kangla dening tambagi ayukta nongwai maru taragani pan kaptuna amati lebaki mathau masil pangthoktuna singkhat ki ba ahan paning tambagi masak oi ki ba lebaki Firal adu banga segi miam na matam khodimakta ningsing tuna leiragani British na Manipur da landa duna lising amagasani pan marfudra matoi da lebakasi khudum chansin tuna loksin ba matam dasu ihanan bada kangla da thomjin tuna aikhoi ki Firal chingtha tuna British ke Union Jack yekpa Firal singkat ke Aroiboy na thamjaning badi Agastara ga mari asi Manipur bo ningtampa numit ni ajaning lebagi wafam de India dagi Manipur na ningtampa nongma hali ana supang dorakle Alpha Aegis Spare Extension tha hum sangdokre Assam gi lahlolup singi manungda amok oiriba Alpha Independent Gas Spare Extension tha hum sangdokre Mamangda Paris barwa na lusing ba Alpha aina COVID-19 gi yengduna spare asi lakthoki bane Masigi makha tarakpo ina Alpha Independent tha hum amaga sangdokhi bane Assam ki minister na phangdo kibada athuba matam ki manungda lahlolup asiga sarkar ki marakta positive oiba laglagani aike makha tarakpa atopa pau amadana Sandel da Naga ki Firal Louthoklubadagi traffic police ki but mai Thakhre Humpudra mga suba Naga Independence Day ki thorom state asiki Naga tapa mafam singda pangthok nakre thorom asiki sarukam oina Sandel district ki Jafau bazar amari tongan-tongan ba mafam singda Naga Independence Day kamari ilaina na Naga ki Firal thelam basing security force na Louthokhre Polis na Naga ki Firal Louthoki aiba pau tarak padagi Sandel da leiba tongan-tongan ba civil organization ki hana jaring da phangdok tani Erang horak pagaloina na Jafau bazar da leiba traffic police ki pot piam na petrol aijin da mai thake loina na Sandel police tamna thomjin da Erang horak padagi police na kanton tawna na khona bada tear gas sel kya kaptuna tankhai ki matung da Sandel police da Sandel gi CSO mayam gawari sanaraba matung da janaba purakre aire Maragasi da Manipur gi Naga taba mafam singda ngasi ahing nokyai dagi ahing nokyai phawa United Naga Council UN sina pung kunmari ki total shutdown Louthoklubadagi
ngasi Manipur mioi samri kuntraga mapan positive poiraga mapan laikidre haukiba pung kunmari asigi manungda Manipur punna mioi lising samri humbudara taret covid test tawagi manungda mioi samri kuntraga mapan positive oiki loina dalaisat asina maram oituna mioi mapan laikidre positive oiki basing atu Impal West samaga humpuga mari Zeribamda ani kaksingda taraga mapan Kamsongda ani kangpukpida taraga mari noneda manga farsulda kun kataro Senapati da mari Tamenglong da mga Tengnopal da ani Thopal da taraga mari amsa Ukrul district da tarene Laihida ba sing adu Impal East da ama Impal West da mga Tamenglong da ama amasuk Thopal district da ani ne aire Aroi da content sing asigi maru ai ba pau khara asi ba pau dam jari ba Manipur local news YouTube channel amadi Facebook page asedagi yengbir ba punama pathaga jari channel asina tom da kanara badi subscribe to bi dibasina subscribe to bi ramaloina like and share to ba suka bi kan namak po amaka na thaga jari